अहानबदा मोरगा पाउ पिजरी Board of Secondary Education Manipur Boston and Oba Class 10 exam hayengdagi horagani. Manipur High Court na Meitei SD list that chanhanbaki judgment aduna state asida thokliba wato asigi horofum nate sedat middle. Security Force ki apunba combined team amana Technopol District tharamba popi pambising yan tatuna manghan kre. HSLC exam saruk yagada balamdam asige Meheroi Singh Student Union of Meitei Leipak sukne yaifa paujel pirakli. Amadi ngami singi nongmagi oiba awareness program pangtokre. Krumjari Mami TV na sandok chariba prime time news meeting tabiri pakai pumna RONIA ACHOM na taram nong chari pau sandok na pizari. Board of Secondary Education Manipur Boston na by exam hayengdagi haugadoriba high school living certificate examination metric exam asida Meheroi Singh na pukning ingna pakhat payaudana exam thaba yanaba kanagumba amatana ban blockade yauna ayat apan pidana ba board ki chairman ACHOM Joykomana appeal directly exam asi mai pang na pangthok na ba nodal officer tara amadi Meheroi loop amadi oja Singh yauna stem ba inspection team stem na leire hairi Board ki examination committee ke members singi marakte special observer sing haptona exam center sing kupna yengsin gani haina chairman ACHOM Joykomana fondorakli exam asida Meheroi listing kontrata de somne yankai ni thoina sarupya gani masigi manungda nupa Meheroi listing tara nipan chamri humfu amadi nupi Meheroi listing tara nipan chamanga humfu dara ni thoini hairi exam asigi damak punna center chamaga yankai manga hangdok play masigi manungda chingi district ke center humfu ni thoi yauri exam asida lanjena dana leiriba Meheroi Chamangaga kuntra mga su sarupyari masida government ke school chahumga taruptagi Meheroi lising nipanga chamriga humfu nipana exam thagani aduga added school humfu dagina Meheroi lising amaga chaniga tara yauri hairi Chingi district sing the su exam ase mai pak na pangthok na ba tongan ba exam center sing the sem sabal loire hairi Manipur da political gi oiba thakta wari sanatrabadi ingtappa hanjinba ngamoi hana Manipur High Court ki retired Chief Justice Sidat Medrona fondokre BBC Hindu na lawai interview amada Justice Sidat Medrona hai ing komja ising anika kulhundoi April thada Manipur High Court na Meitei SD list chanhanba natraga chanhandraba di matang da pikiba judgment atuna state asida thokliba watok asigi horofom nate Hairiba judgment adubo irang thokhan nabagi pambai ama oina kanagumba kharana sizinakibani state asige wathok ase chauthok nabagi damak external amadi internal oiba force kaya yauksin nabagi khudam fangi maduna maram oiraga state asida mahosagi punsida hanjin naba khonabada aruba ama oiribani haina sidat medrona fondorakli mahagna hai Manipur High Court ki judgment ase laktringai da state asida umkhatnaba kaya laikre Meitei Singh na SD status demand tawduna lakpa cherak asida kuki jo Singh na lam amasung reservation ga mari leina ba wafam Singh da yaning da ba kaya fongdoraktuna laikhrabani High Court ki judgment adudi matam kaya dagi omduna lakpa maida chakan ba potlam ama thengluba aduni haina retired Chief Justice Medrona fongdorakhi Security Force ki apunba combined team amana Technopol District tharamba popi pambising yan tatuna manghan kre Security Force Forest Department amadi Executive Magistrate ki apunba combined team na Technopol District ke Technopol Police Station ge manung chanalai ba khudai lai form chingsang da tharamba popi lam ekar tara yan tatuna manghan ki hairi popi asibu thabada chenari basing masak maming khangdok naba amadi makhata ba investigation ge damang FIR ama register tawkre hairi
Hayeng February gi tang taramapan yum sa kaisa numitagi pangthokpa hawgadoriba Board of Secondary Education Manipur Postal na lauba High School Living Certificate Examination English singani kun mangada saruk yagadaba lamdam asigi mahiroi singe mafamda Student Union of Leipak subki makaitigi yafa paujel pirakli amadi mahiroi khudimak maipaktuna tungi career kidamak achoba yumfam amamam thonba ngamba oirasanu haina thonijari haina subki makaitigi thadoropa cherol asina fongdorakli Hayengdagi hautuna pangthokkodoriba examination asida aranba pambai yautana ingna chikna pangthokpa ngamnaba mahiroi sing parents guardians sing amadi oja singna punna hotnaminasi examination da aranba pambai sizina khiba haiba asina hayeng khunai asige yumbi kaya sum charaktuna punna lekha tanba mangminnabagi machak oirai hayeng haugadoriba exam asi khunai asigi Achetpa afaba yumbi semgatnabagi platform amani haibada haimanba thokloi maram asina mahiroi singna aranba pambai sizinaba amade question leak oirakpana chingba thaong singe mayokta sukna matam pumbada lepkani amade leibak miyamnasu lefam thoi mahiroi khudimakna asoi angam yautana examination asebo sarukyaba ngamba oisanu haina amuka hanna thongni jari amade exam asebo pangthok piriba authority singnasu niyom chumna amade ahenba cheksin thaurangal lenana maipakna pangthokpa ngambo ibyu haina jerol asina maka tarakli Pradhan Mantri Matsya Samatta Yosna Fisheries and Aquaculture Infrastructure Development Fund amasung LIFI sigi matangda Kagching District ki ngami singda hena khanghanabagi pandamda nomagi oiba district level awareness program ama ngasi NCDC LINAC amadi Artiste Guwahati na sindana Kagching Fogshupat Lekaida Library and Information Center Kagching gi mipum sangda pangthokre ngasi pangthokkiba program aduda phambaki leiteng amade wangang racing oina W Ibohal MCS RCS Government of Manipur K Dilip Kumar District Cooperative Officer Kagching District K Dinesor DFO Kagching amasung Thobal Sapam Jiten DFO Fisheries Department Government of Manipur amade Jagadeshwar Rao as Deputy Director NCDC RO Guwahati na sarukyaki ngasigi thauram aduda awareness about the role of the Department of Fisheries in the development of fisheries sector in the state of Manipur and the PMMSY scheme amade awareness about implementation of financial assistance to various schemes of the Department of Fisheries Government of India such as FFPO, FIDF and PMMS KSSY haiba hiramda sapam jiten DFO Fishery Department Government of Manipur aduga loidana role of NCDC in development of fisheries cooperative across the country awareness about LINAC fisheries business incubation center its significant application produce and benefit haiba hiram singi matangda Jagadeshwar Rao as Deputy Director NCDC RO Guwahati na wangang biki ngasigi thauram aduda Kagching District ke tongan ba mafam kayadagi lakpa ngami chahum henbana amadi department ge staff kun lobna su sarukyaki hairiba program ase Bisnupur District ke oina su 18 February da pangthokre hairi CDO Unit Kagching na Kagching District ki irum mapal area dagi aina thingkraba lalholo KCP PWG ge cadre ama fare hairi police ke pau ama ki matung enangasi ayu pung taruk taba matamda Kagching District ki irum mapal area da thiba humba ki thabuk chathabada cadre ase faba ngamkibani hairi faraba miyoi Naurem Premkanta Singh chahi nifuhumdoi Elias Tengra apokpa Naurem Ibomta Singh kawi Kagching District ki Kagching irum mapal digini Mahak Kagching area da leibak miyam da ki han khanghandana sel khaibada chenaba miyoi ni hairi police ke pau ama ki matung ina faraba miyoi adu lop asige SS4 ki makhada thabak tawbani hairi
Gyanis Kumar Election Commission of India के Chief Election Commissioner के थौ पुरगनी Prime Minister Narendra Modi na लुचिंगबा मियोय अहुमना साबा कमिटी अमना Gyanis Kumar po Election Commission of India के Chief Election Commissioner की थबक पुनपगिदमक recommended तौख्रे Gyanis Kumar इंगिसिंग अमगचमापन मरफुनिपान बेस की Indian Administrative Service IAS Kerala Caderni महाक Union Cooperative के Secretary ओइना थौ पुरमलबा मिसगनी महाक नंगसी थवक्तगी पोथा रगदबा राज्य कुमार की मिहुत सिलगनी हायरी अपन खोरीलोल के मालेंगे लोक असिगे अहुम सुबा मपोंग नुमित लाखलिबा मार्च की तांग अमा थांगजो नुमिता इबोयाइमा सुमांग लीला संगलेंदा पांगथोकलगनी मणिपुर की खोरीलोल के लोक सिंगा लिटरेचर के चैंगाक ओइदुना मणिपुर बो मालेम सक ताकपदा लौरिबा थौदांग बो मालेम की लुकना इकाई खुमनाबा उच्चगनी समाख्या निंथेमचा मोदुजित की पुंसिगी थौदांग हाइबा हिरमदा डॉक्टर प्रोफेसर शरद चंद्र लोंजम्बना वा nganggani numit asida journalist award wangkhemcha samjai ex president amju amani khorirol support title award panjobom lanajit singh da lanthok pagal loinana cultural event kaya pangthok pagal loinana sumang lila nuksibi sambal samadol artist association na mayam da utkani hairi मणिपुर की चीफ सेक्रेटरी प्रशांत कुमार सिंह ngarang चुचामपुर डिस्ट्रिक्ट चतना मयांग उनख्रे डिस्ट्रिक्ट असिगे सिविक एडमिनिस्ट्रेशन के फिबम यंगसिनख्रे ngarang की खोंगचत अतदा मणिपुर की डीजीपी राजीव सिंह अमरे आईजीपी एन के उज्जवल सुस्तरुप्या की चुचामपुर डिस्ट्रिक्ट के डिप्टी कमिश्नर दरुण कुमार ने लुचिंगबा डिस्ट्रिक्ट एडमिनिस्ट्रेशन ट्रिबोंगदा लेबाक मिनी सेक्रेटरीट के कॉन्फ्रेंस हॉल दा चीफ सेक्रेटरी बु तरामना ओखी हाइरी चीफ सेक्रेटरी की खोंगचत अतदा चुचामपुर अमदे फैजल की सीएसओ सिंगी मिहुत सिंग उनखी लोइनना डिस्ट्रिक्ट असिगे सिक्योरिटी ऑफिशियल सिंगसु उनदना डिस्ट्रिक्ट अतदा ओइदेबा फिबम सिंगसु हकथेंगना यंगसिनखी हाइरी नाकल अमरमदा जोमी काउंसिल ना थादरोपा चेरोल अमगी मतुंग एना मणिपुर की चीफ सेक्रेटरी प्रशांत कुमार सिंह ngarang चुचामपुर लाखिबा अतदा जोमी काउंसिल अमदे महाके फ्रंटल ऑर्गेनाइजेशन सिंगा उनदना खुदकता पॉलिटिकल अमदे डेवलपमेंट कमरी लेनबा आइन लेतबा प्रोजेक्ट कया अथिंगबा थंबा अमदे पब्लिक ना थाजबा थमलकपकी मतंगदा तोंगान तोंगान बावाफम कया पुखतना वारी सानखी हाइरे उनाबा अतदा सस्पेंशन ऑफ ऑपरेशन सु सांगदोकनबा सु ग्रुप सिंगा वारी सानबा डिस्ट्रिक्ट असिदा एयरपोर्ट अमाथमदना रीजनल एस्टेबिलिटी फगत हनबा लांजेनरिबा सिंग अमदे प्रॉपर्टी सिंग ngakpi senbibaga loinana compensation piba education amadi employment ka mari lenaba pg course sing hangdoknaba mg narega ge fund khara hena pinaba essential supply sing yawhalaknaba amadi transport reform na chingba atopa infrastructure sembinaba su demand tawki hari Central Government State asige fibam yamna fadana yengselli amadi Chief Secretary ge maikaidagi su hojik oiba fibam ase fagatna ba transport basic need amadi law and orders ki fibam fagatna ba thamoi stengna hotna ribasting adu paudam lakhi haina cherol asena makha tarki People Alliance for Peace and Progress PAPPM Manipur dangasi Manipur ki Governor Ajay Kumar Balada point manga yawba memorandum ama pishin krehana press na thadorokpa cherol amada fondorakle Hauziki oiriba state asige tangdu letra diba mayam asibo athubada loishin bina pa governor gi pokning singsin chap chaba solution ama purak na ba hanabiyo hana su People Alliance for Peace and Progress ke makai degi thamkre
The JJ English Anigatara Manga Haiba Hiram that Nomagi Oiba Sensitization Cum Interaction Program among Ngasi Thawbal District Court Complex Ki Conference Holder Pangtokre Manipur State Legal Service Authority Ki Lamjing Makhada District Legal Service Authority Thawbal Nasindana Pangtokpa Sensitization Cum Interaction Program Aduda District Child Protection Officer Salam Robindranath role of District Child Protection Unit for effective implementation of the JJ English Ngani Tara Manga Haiba Hiramda Aduga Miss Mala Listamna Central as well as State Scheme for Children in Need of Care and Protection CNCP and General in Conflicts with Law CCL Haiba Hiram Da Aduga District and Section Judge Thawbal Samson Vijayna role of stakeholder under the POCSO Act 2012 Haiba Hiramda Resource Person Oina Wangangki Ngasigi Thawram Aduda Thawbal District amasung Kangching District Laiba Tongan Child Care Institute JJ Board amadi Child Welfare Committee gi mihut sing sarupyaki Women and child like one, CDC stakeholders, I will with Manipur Dramatic Union MDUG 55 Artist Day Celebration English Ngani Kun Manga Amani Khomdrang Danachandra Ning Sing Mana English Ngani Kun Manga Kusinabagi Thorunga Say School Police Line Dalaiba Manipur Dramatic Union MDUG Auditorium Hall the Pangtokre Thauramada Manipur Cultural Organization President Kangjam Radhakanta Singh Critics Forum Manipur President Nongchombam Premchand Singh Manipur Dramatic Union President Soraysham Keshoram Rupamahal Theatre Vice Chairman Loitongbam Brajamohan na Atoiba Mingtonglen Oina Sarupyaki Chahi Kudingi Kusin Nadana Lakpa Kongdram Danachandra Ningsing Mana English Ngani Kunmanga Chaliba Chahi Asigi Oina Rupamahal Theatre ge Vice Chairman Loitongbam Brajamohan da Citation Amadi Lupalising Taragi Case Prize Kusin Nadana Ikai Kumnaba Udki Thauram Aduga Mari Lenana Manipur Dramatic Union da Dingkhatpada Chawna Thaudang Puramba Amadi Union Asigi Leiki Draba member Oiramba Amadi Oirambi Singi Photoda Haile Katana Ikai Kumnaba Udki Manipur Cultural Organization President Kangjam Radhakanta Singh na Fondorakpada Meitei Leipak Kanglup Asi Ahalaman Masak Khangna Chatpa Kanglup Amani Khudam Oina Hairabada Sagai Sagai ge Apopa Khoiramba Haina Leinariba Asisu Amani Ahalaman na Tauramba Thauram Afaba Thaudangbu Yokhatpa Haiba Asi Masamasu Oiba Aikhoigi Achoba Karma Amani Adubu Haujiki Nahasing na Ahalaman Masak Khanglak Tabagi Mami Amatarakliba Leipak Thiba Amani Haina Fondoki Mahakna Makhatardana Haikibada Khomdam Danachandrana Iramba Lairik Lauramba Thaudang Kaya Machamasu Oiba Singna Nangna Lairik Oina Fongduna Puthokduna Yokhatnaba Honarakpabu Haraba Fongdokpaga Lunana Asigumba Leikidraba Afauba Aiba Asina Iramba Dharma Lairik Singbo Khomjindana Puthokpa Watiba Asisu Puthok Haningbagi Apambasu Fondoki Sida lakadoi nga sai CRE office for Lerami Kundra Danachandra as an IP Inspector of Police when a territory Miga history the Yaur Advocate Social work the Kari Yaur Kado. Why did Kabakna Higi Pachamasu Sing Man Iramba Lari Phone of Utoris Masi Kangan Natana Ata Yulega di Masiputopuni Meitei Leipak what was he Alaman Masak Kanda Siakra Lariana Lobjare Matanda Tarponi Jahi Uding Kate Mapana Puna Tamamiba, Lari Kiramaj Homden Putor Pashi, Kayatanga, Parapon Chow Yama, Pamakupa Mana Putore. Sida lakadoi nga sai CRE office for Lerami Kundra Danachandra as an IP Inspector of Police when a territory Miga history the Yaur Advocate Social work the Kari Yaur Kado.
ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ All Manipur Newspaper and Electronic Media Employee Association AMNEMEA gi members singna ana ayek yaurokpa awa ana tarakpa matamda association asina angamba tembang pibagi chatharakwa saruk ama oina ngasi tang 19 February inglisingani kunmanga ayuk pung 8:nimfu tabada Yankai nipan suba oina chaliba chahi inglisingani kunmanga asige oina akum suba oina Amne Miyagi E Group ke member number 81 Sakul Sem Sunalata Devi of Uripok Polem Lekai Haukiba Tang 12 February inglisingani kunmanga ki ayupung Marigamini kuntra Masagi Mathau Pangthok Lingaida Sangai Express Mamangda Matante accident thoktuna Rims Hospital da check lakpada Amne Miyagi E Group ke member number 127 Vijayalakshmi Haisnam Amadi E Group ke member number 138 Naurem Angelina Luchingba Amne Miyagi Nupi Teamna Rims the Chatuna Selgi Mateng Pangkhrei Loinana Sunalata gi Anabagi Fibam Asi Makata na Hospital da admit Tawduna Operation Tawnanaba Pautak Piki Ningsing ba Yabadi Ngasige Tembang Pijariba Asi Amne Miyagi members singna Tha Khuding Ani Suba Nomaijing Khudingi Lupa Kun Khainaraga Mateng Asi Pijabani Makhatana members singna ana ayek yaurokpada association da pau pibiu haijari Ikai Khumna Choribi President of India Draupadi Murmu gi mafomda haijaba Manipur ima Ikai Khumna Choribi India gi President Draupadi Murmu gi mafomda kuki jona Meitei da English ngani kulhumdoi me gi tang ahumda Meitei da hatpat na chingba chingi lamda leiriba Meitei gi yum mai thaba na chingba Meitei singda atamnana khut thaduna tanthurakpani Athuba matamda magi mafomda Madam President na amadi Manipur gi Governor na mayumda hanjin hanbiyu Loinana mi lising humfu romna hena mathakta relief camda wana khangduna leiri miyoi chanigi mathakta kuki singna amadi angang yauna hatkhabani mi hatpa singdubu logi cherak piyu handak laklamba BJP gi North East ki in charge oibana TV gi interview amada Sambipratana haikibada no compromise with territorial integrity of Manipur haikibadudi taramna o iloinana Manipur gi ngamkhaidi kaiba yaroi amasung Manipur da santi hanjil hallu haukiba Englising amaga chanipan kuntra dagi Englising amaga chamapan humfu ye manungda mapan dagi changlakpa kuki jona Manipur gi ngamkhai thugaiba yaroi mitobna separate administration tanba yaroi amasung Manipur da lengak paibasu yaroi loinana sarkar gi kamachari gi thabak singsu paifam thokte mito ki yumgi lamgi patasu Kakhatlo haina Manipur imana India ki president da appeal tawri amasung NRC athubada chanahalo haina Manipur imana khanghalakli mapandagi changlakpa kuki jona Manipur gi chingi lamdam singda popi thaba sing thingbiyu hanadagi lengakna popi thaba yaroi haina thinglamba adu makhatana athingba thambiyu popi thaba miyoi singbo logi cherak piyu haina Manipur imagi cherol asina president gi mafomda haijari Chief Minister Artiste Singe Tembang English Singani Kulhundoi Kunmari ki Makhada Department of Art and Culture Manipur Amade Inungangbi Manipuri Dance Academy IMADA Jiribanga Kusam Naraga January Taramapandiki Inungangbi Manipuri Dance Academy Training hold out 30 days training with production on folk dance of Manipur gi Thauram ngasi haunabi matung inalotion kray ngasi gi Thauram asida Kasturba Government Girls Higher Secondary School Jiribangi Headmistress Arambam Soroja Singha Universal Friendship Organization Far West Manipur gi Chairman Kolom Khomanjau Singh amasung Imada Divong Jiribangi President Dr. Chandam Kamal Singh na mathang sina Chief Guest of Honor amadi President oina Dice the Fonki Thora makha chatharakba oina dignitary Singh da ikai khumna ba utpo oina Namfi Khudol Tamkibaga Lunana Thoram Asi
haudopo oina amasung chief guest na maira chukatuna thoram hauki ngasigi training loisinbagi thoranga mari lenana inunganbi Manipuri Dance Academy Jiribangi Secretary of Like Administrator Changdam Biren Singh na haikibada inunganbi Manipuri Dance Academy Jiribamna Sindana Chief Minister gi Artiste Singh Tembang ga Department of Art and Culture Manipur gi Mejeng Makhada numit kontrani chupna haukiba January gi tang 18 dagina ngasi February gi tang 18 fawba training program asi chatharakpani ngasi asina aroba closing day oina nongma mamangda pangthokchari haidiba masigi workshop asida training kunna sarukya ki maduda angang ahum di sarukya ba ngamdre haidiba tha amagi mamang asida leiriba guru ani CH mengobi amari NG ibungogi meeting makhada Manipur da leiriba folk dance asi training tawki training asida jagoi puna mari tamliba madudi fausa jagoi fau oibi langol maibi jagoi amasung leima jagoi ni tamliba jagoi sing asing asi closing ceremony asida jagoi khude katna pangthoki loinana jiribamda leiriba artist sing asibo folk dance asida hena khumang chakhot hanaba amasung hena performance piba ngamnaba training ase government na sinbirakpani masige dama government bu thagap phongdo chari haina phongdoki Manipur gi chung amasung tambaki mafum sing da security force ne area domination amade thiba humugi thabak leptena chathari Manipur police control room na thadorok pacherol amagi matung ena national highway to Imphal Dimapur lambi amadi national highway Imphal Jiribam lambi da lamdam asigi tangai fadana nomada changdraba yadraba pochei puduna lakpa gari chani ga yangkai nithoi amadi chani ga tara nipan haidiba lambi asida apan bayaudana pusilakre Makata na poche puslak pada khudong thiba thokta bagi namak chingnaningai oiba mafam sing da security force na akan bacheksin tharang lokhatke Manipur district puna makta pam da bathodok thokta bagi namak chung amasung tamda puna checkpoint chamaga tara humdoi hangduna acharom sing check tawduna wahang pahang chathaki miyoi amata mai fami pundi yaukide hairi Heart da thengnari ba khudong chada basing masak khangdok pa amade lemna layang bagi camp ama district health society kakching Manipur Heart Foundation amadi Sky Hospital Research Center Private Limited na punna khosan nadana sindana Community Health Center kakching da ngasi pangthokre ngasi gi pangthokhiba lemna layang bagi thorum aduda mari leinaba chief cardiologist amasung Chairman Sky Hospital Research Center Dr. L. Sam Kishona phongdolakpada Aikoi miyoibana hojik yamna toina heart ki khudong thiba sing ase thengnari asiguma khudong thiba sing ase madam chana masak khangdok hauba amade mangjau nana checksin thorang sing lakhot haunabagi pandam dang asigi thoram ase pangthok pani thoram ase chahi khudinge Manipur gi mafum kayada leptana pangthok lakpani adubo COVID-19 gi lecture amade Manipur da hojik thokliba irang asina haukiba chahi ahum mari ase leplure handak na hongnana amuk ahanba oina kakching da pangthokpani makhata na Manipur gi district khudingmak amadi chinggi chatpa yaba mafam sing da lepalaitana camp ase pangthok lakani camp asida aikoina silent killer ne haina riba pp hypertension amadi diabetes ke layeng bagi khudong chabasu fanghali praja miyang gi damang khandana pangthokliba camp asida miyamna su sarukya biduna khudong chabasing ase lominasi thoram ase makhata na miyamna su mateng pangbiduna mapum fana mai pakpa thoram ama oihan minasi haina mahaki maikedegi appeal torakli ngasigi thauram aduda miyoi marfudara mari mugna sarukya kibaga loinana makoi gi mathau taba hidak lanthak sing lemna phanghanki mathau taba anaba singi da su ECG eco blood sugar na chingba test kaya su lemna tawki Yairipo ke crew mathak laikai deke Manipur Police Department leiriba longjam samorjit amadi imung manungna laikhidrabi longjam ongbi jamuna gi chahi gi kumonga mari leinana Thobal district ke Wangbal da leiba senior citizen home da chaklin ama changmin nakhipaga loinana atuma housing yenthokre
Longjam Somorjina Chaklin Adukat Taduna Fondokibada Makoigini Habada Kana Lejatraba Home the Ladeba Ipa Ima Saklaba Saklabi Kaya Asida Tamoyi Oiba Nungsi Bagi Kudol Adu Ipa Oinangasi Ayhaki Lai Oi Krabi Ima Longjam Obi Jamunagi Jahigi Kumongi Thoram Adu Wangbal the Ladeba Senior Citizen Home Asida Pangthoktuna Lekagi Ahal Laman Sing Imung Manungi Miyoi Sing Yauna Home the Ladeba Ahal Laman Singapuna Chaklin Ama Chamin Nabani Matung tarakpadasu senior citizen home asida natana atei leireba home sing dasu angamba mating tawjaba ngamnaba honajakigani haina fonoki ngasigi thauram adada senior citizen home gi Thaburel social worker Longjam Ibotombi Yairpok municipal council ge ward member Maibam Salung Laikhidrabagi Mapuroiba Kekru Ideal Progressive Committee gi hanagi president Longjam Ibotombi amadi imung manungi miyoi singna sarupyaki Internet Complaint Committee Directorate of Health Service Manipur Sindana ngasi Director of Health Service Dr. Chambo Gonmeina Chair Tauba Directorate asigi nupi employees singi oiba sensitization meeting ama pangthokre Internet Complaint Committee asi Prevention of Sexual Harassment of Women Act Workplace Act Ignisingani Tarahumdoi gi matung ina sembani Directorate of Health Service Manipur gi nupi employees singna sexual harassment mayok na khraba committee asida complaint thagat pa yagani natraga email address icc.dhs.man@gmail.com dasu complaint thajabaki khudong chaba piri Laklibo February kunda Delhi lengaki anova Chief Minister gi wasak lobagi thoram ayogi pung 12 gi minute kuntra taba matamda pangthoklagani hairi hauzik fawagi oinadi Delhi gi sem gi form kanana oigani haibasu khangdri hayeng February tarik 18 gi nutil pung 3 gi minute kuntra taba matamda Delhi BJP office ta mai form pangthoktuna Chief Minister kanana oigani haiba asip pangthokadawribani mifam loiba matungda soidana khanglagani Handak pangthokeba Delhi Assembly election asida BJP na apunba seat nimfunipan fongduna M Adani party pu chauna maithiba piduna chahi kun taret ke matungda amuk hanna Delhi lengak pairakpada Prime Minister Narendra Modi na Delhi miyam busu thagat pa phono ki loinana Delhi bu hena khumang choksin ba state amasu oiragani haina phono ki basu leikhrabani United Intercontinental Bodybuilding Federation UIBBF na sindana tha asigi hokiba tarik 15 amadi 13 ta Delhi gi Noida Indoor Stadium da pangthokhiba mangarak suba Mr and Mrs Asia contest da Manipur state ke ahanba oina gold medal yauna pro card fanglakpa ngamkhre ngasi hairiba contest aduda mai paglakhraba sanaroi sing adubo Imphal International Airport ta okpagi thoramda Manipur Bodybuilding Fitness Federation ge Secretary General Oinam Bikramjit na haikibada state asigi khagnatana Manipur Bodybuilding Fitness Federation ge su ahanba oina under 65 kg gi category da first position tadana gold medal loba ngamlaki amade under 65 kg men classic testu overall gold fanglaki Masida natana men physics category da silver medal ama yauna ate category sing the su position lawrakpa ngamki haina fonoki amani gold medal fanglakhraba Fearless Gym Center tagi S Ruslam na
su mahak ki mai panglak pada harau tiamba phondoki bodybuilding 60 below 65 kg da goal low aduga classic physics da so goal low below aduga adudana sigi pro ka che phange aduga main physics tawbudana amuk second silver low ai kangla mamagi 2024 gi Mr. Ka Leipak da overall low adum makha na sana gi ni adum in the bodybuilding system. Football Lovers Association Kangleipak FLAK na kiam gaina stinduna Imphal East District ki Artiste Lilong Mapal Kangjebungda tha asige mapandagi team taramathoina group ani thoktuna sanaba hokhiba third state level Lorembam Anganghal Memorial 9A Style Veteran Football Tournament English ngani kunmanga ki ngasi sanakhiba group B ge match singda FLAM High School Mai Pakre aduga BSA Thobal amasung BSAI Thangmaiban anina down chatkre ngasigi ahanba ground da sanakhiba match number 14 da BSA Thobal amasung BSAI Thangmaiban anina sanakhiba da goal amamam chandana down chatkre BSA gi goal adu Premchana minute kunnipan aduga BSAI gi goal aduna Lokesh na minute kutrama panda chanba ngamkhibani Anisuba ground da sanakhiba match number 15 da FLAM High School na NFC Ningombambut goal manga sinoda maithiba pikre FLAM gi mai pak pagi goal sing adu M Maimona minute tara amasung minute tara mapanda goal ani chanbangam khi aduga K H Suresh NG Naubi amadi K Powinchung na minute kunipan minute kuntranipan amasung yang khaida goal amamam chamba ngamki hayeng tang tara mapan gi ayuk pung mapan da tournament asige match number 16 da group A gi MLVFA Cross A Mayai Lambi amasung FLVKT Kwakatel anina nungthil pung amada match number 17 da UVSA Lilong Chajing amasung VFC Sinjamai ani aduga nungthil pung aniga minute tara mangada MLVFA Cross B Mayai Lambi amasung FLAK Kiam gai anina match number 18 da sanagani Aroi bada maroi bapau omona pizari Secondary Education Manipur Boston na loba class 10 exam hayeng deki khoragani Manipur High Court na Meitei ST gi list da chanhan bagi judgment aduna state asida thokliba wacho asi horok form nate sedan middle Security ke apun ba Kanbai team amana Technopol district te tharamba popi pambe singya thatuna manghan khre HSLC exam saruk yagada ba lamdam asige mahai racing the student union of Kangleipak sukna yafa paujel pirakli amadi ngami singi nongmugi oba awareness program pangthokre Howziki wenadi Mami TV na sandok joba prime time news matang asida lojere miyam deki kaina na baya thangni jari